Miss TV meeting tabi basingbo no mai theng kun je soina tam okchari maraki pau miyam da pijari BJP lengak nakiri basi Congress Party khaktani democracy chatpat leba amada mapangal kanba democracy lehansi hairabadi opposition party ki boysu taba fai haina CLP leader okam ibobina fongdokre ngasi BT rota leba Congress Bhavan da pangthokiba pawin fam amada wafam asi ibobina fongdokladun hai Indian National Congress ki members singna contribute tawjawa senpham sing BJP na Income Tax Department thajilakdaga election tha amarong khaktamak ngairaba matamda account pumnamak freeze tawsilakpa haibasi laibak thibani asumna lepna tarokliba asina India asi dictatorship ki lenga ama oinaba BJP lenga nasile Indian National Congress ki tunganba bank singda miyamna contribute tawba senpham sing hapna thamba asi loina lautokpa yaroi freeze tawri haibasi India da chahi 63 gi mamangda democracy chatpat leba amada amukta thokidri India si mother of democracy ni haina Modi na lauriba sigi wahan thok leribra opposition voice yauduna Indian National Congress na kari amata ngangba yaroi movement yaroi hairabadi democracy kadai no democracy chatpat leba amada healthy democracy lehanaba opposition ki voice taba suggestion lauba mathautai lunena handak pangthokadoriba Lok Sabha mikhala sida India bloc na absolute majority fangduna anobalinga amalak lagani karigumba laibak thiba thokduna amuk hana India gi lenga laklabadi India gi democracy amadi constitution ki maraiba kari oigani haiba tambangamdi hainasu fongdoki Ganatanta laira oidobogi mangamna elected government local body sibu andakta gram panchayat ki administrator right hara layer diko ekaikan ba election taw matamang pasat tingam ni MLA so point of pose who knows aduna machi yamna ngangning idea yamna lei he JP na chathai ba thong se machine tapadi koi bharat se ganatantra lai rakhida ganatantra ki mahutta dictator na mahut chilada haibisi bharat lai ba praja kudingi wakhanda mindset da masiki apprehension si lairangani Nakalamurumda MPCC ki president Kaisa Megachandra na fongdorakpada Indian National Congress ki fund asi public singi fund ni MLA MP party members singna chahi ki donate tawduna thamba senpham amani miyam gi fund na INC na thabak thorom tawbada chalabani lakadoriba election asi ki tha ama khakta ngairaba matamda account pumna mak freeze tawjinba haibasi BJP lengang tawriba asi opposition sing leiba ngamdana patarakpani miyamna contribute tawba senpham asibu lengak asina loina laurani haiduna bank ta close tawkhrabani na karamna aikoi election pangthokani party ni state khuding makta candidate oigadoriba mirep singda masa masa gi account expenditure da chijinana ba senpham thadagadoriba asi freeze laushiliba asina karam thabak pangthokani INCD election yahollaroi BJP khakta election tawguni haibagumna tawba si yamna laithibani haiki council frozen oiragadi aikoi gi bank se loida freeze tawfengragadi karamaina aikoi election yawgadoribano karamaina aikoi gi apamba phungdokodoribno karamaina aikoi gi media da social media da adagi aikoi gi electronics media da aikoi gi masida charge pi gidabo mayam se koi kramaina election tawbani aduna congress ti INCD election yahol laroi BJP khakta election tawrani haibagi mawongda aikoi gi paisa punamak transfer tawgiba bank da loina sis tawthlakan income tax department loina aikoi gi frozen tawga thambase masi yamna Election Commission of India na sakhangkraba Maharashtra ki Deputy Chief Minister Ajit Pawar na luchingba National Political Party ama oiriba Nationalist Congress Party NCP gi Manipur State Unit ki office ama ngasi Kaisamthong Bazar da party ase ki president amadi hanagi Wangoi SC gi MLA oiramba Salam join hangdokre ngasi nongna party ase ki Manipur State Unit ki office hangdopagi tharam aduda unit ase ki president Salam join haikibada party ase ki central leader sing asina hojik Manipur gi oiriba fibam masida party sina miyang gi mateng khara pangba ngamnaba unit ase ki president oina mahpu haplakpani party ase ki maike dagi Manipur miyang gi damak angambak thakta kannaba thabak kaya ngasidagi hauna mafam kaya da party ase ki thomi kaya galuna pakat pahorga ni haina makhata ki Karigidamata
प्रजा मियाम की सेवा निथि जना नेशनलिस्ट कांग्रेस पार्टी ना तब नबगीदमकता अखोई पार्टी असी फजना अखोई सागनमिनरगा मरुइना अखोई मणिपुर लेब प्रजा की वाखलोन इहुन खंगना मरुइना अखोई इंडिजिनस पीपल सिंगी इंटरेस्ट अखोई थबक थौरम कया पाथोनबगीदमकता कोई ऑफिस हांदोक्चर Heritage Art and Cultural Center na sinduna numit huni chupna chathagadaba Manipur Film Festival ngasidagi Manipur State Film Development Society da haudokre India lengaki North Eastern Council ki meeting makada pangthokadaba Film Festival haudopagi tharam aduda retired IAS RK Nima Film Forum Manipur ki chairman Laimeyum Surjakant Sharma Jawaharlal Nehru Manipur Dance Academy ki director Bilas Amadi film producer Oinam Romensu saruk yaki festival sida punna film manga screening tawani ngasi hautokpa numita A Syam Sharma na direction piba ingningthem haiba film asi screening tawki tharamadu ki saruk ama oina festival asida screening tawgadawriba film singi producer singta achamba khudol piduna ikai kumna utki tharamadu ka mailena RK Nimain High film industry ama chakhot hannaba hotnabada film festival tawba yamna maru oi Hauzik matam ki film asiga mamang thakta namnaramba film singa technique ki oiba lamda khenaba kaya ama leire lakliba ahongba sing asi ekoina khangba mathautai ahongba kaya leirebasu thaina ki film singdagi tamba yaba kaya ama leire film festival tawba matamda film adu sangba tin banatana miyamda karino haiba ningthina khanganba ngamlabadi film movement da chawkhatpa ngamgani Amaromda miyamda nungaiba piba film ama ohengi hairabade universal theme oina puthokpa mathautai haina su phongduki ado ufuzik akoi ki Manipur ki film si nangde akoina national ki award fangi khore to je koi Manipur ki film ki section si da adum phangga lakmani ado ufuzik ki atai category da akoi Manipur ki film si adum mana phang si fuzi yaure professionally tamawa the filmmaker lakre and the lakan jata koi inward ama pide technology das wo tremendous change ko koi di cine de video lakre video de digital lakre digital ka object so advanced visual na sound of 5.1 di system lakre Tara suruk labat lan nasigi awaw thing mayuk nariba Kakching district ki Kakching khunauda lup kharana ka henba mateng niraga miyamda henba awaw piribasi khudakta lepiu haina monitoring committee Kakching khunauna mailena basingda appeal tarakli hiramasiga mailena ngasi Kakching khunau lamkhaida pangthokpa paumi-singa unaba amada lup asigi wangang loi ki h tomisinana mamang chahi gi me homdagi haurokliba lan nasida Kakching khunaugi khunja singnasu ahing nungthil najana ngasi fawba duty punadna saru yadna lakli Masina maram orega khunna sigi khunja singna hana pairamba sinpham kaya ngasisu mapung phana tawba yadabana khula sigi semilonda chawna chaithing fangduna awaba kaya mayoknari asigumba matam asida lup kharana khula sigi khunja singda ehem mateng nirekpa yauribasi tawbiganu hauji khul asida lana awaba pidaba imung amata leite maram masina khul asida sirgi mateng launa hotnariba singna khunja singna thengnariba awaba kaya asi ubiraga matam kharadi makal amatagi mateng to lobiganu haiki asi Kakching khunaugi monitoring committee gi saitagi mairababi imana mahusilaga kariuba wafam khara thamjari madudi hanaki lal asida Kakching khunau haibalam damase suno maga hingba yamna waba khungang amani adugi mathakta nupi nupa singje loina thoga lan singak laga leibadana subam nombom khangdre maram asina Manipur da lairiba isa isu oransen mayamna ahenba mating ni base matam khara lepiu Suba Lok Sabha Mikhalga Mailena Bisnupur District Mathau Taugadoriba Presiding Officer amadi Polling Officer singi ahanba training CI College Bisnupur ki tongan hall ahumda morning amadi evening session 9 pangthokre training adu mapung fan na tathanaba Risikanta Loitongbam MCS ARO Bisempur AC S Indrajit Singh MCS ARO number AC amadi Oinam AC
M Surendraj Singh MCS ARO Moirang amadi Kumbi AC amasung M Ricky Singh Junior BDO ARO Thang AC na overall in charge oibaga lunena additional district election officer H Bobby Simon su upama du chatna yengsinki ngasi ge training adugi morning session da punna official Chani Kuntramapan na saru yaki training aduda saru yariba presiding officer amadi polling officer singda election da makhoina tawgudaba duty sing khanghan bagalona election asi free fair amadi transparent oina pangthokna basu training as a haiki presiding officer amadi polling officer gi matang batch ki training na hayang panchayat resource center mini secretary complex Bisnupur amasung CI college ta pangthokani haina district election officer Laurembam Bikrama thokpa chol amada khangan lakli Chair asida makhata na official amadi staff singna training matam chana sa yana bisu khangalali Universal Friendship Organization UFO Northwest Division Awang Nongchup Pana Tengolak Paloisang na sinduna numit 15 chupna chatharakiba cultural holiday peace camp ngasi Imphal West District ki manung chanba lain kabida loisin kre loisin bagi tharam aduda UFO gi thomi singbu ikai khumno utpagaloina saiho isaisak na tharam adu haudoki tharam adu ka mailena social welfare minister Hekham Dingkon hai ing tappa leba ama oirabadi chokhatpada mangjil thaba haibadu oi Manipurda thokliba irang asigi matangda miyamna Manipuri chief minister Nongthombam Birenda hek shawi miyam gi saubam ni adubu lan asi mataw karamna hawrakhibano haibadasu ninaba mataw tai isu asi losin khiba yai adubu matam khara lairaga ngasi thokliba irang sidagi henna satiba lan ama muk thorok loi haninga leite Manipurda thokliba lan asida aikhogi su achoba thawthak ama lawdaba yadi hadna UFO gi thomi singna tongan ba mafam singda lawkiba thawdang adubusu minister na thakat pafungdoki Lunena Manipurda chahi tayat khundakpa thokiba matamda matamadu lamda masida nupa amata leiba ngamkhidaba wafam thaudo adu miyamna khangnaraba wafam ni haina su phongdoki Manipurda bakse palai ne aje sumatan di chahi tare kuda chahi kya chahi chami chura chom chura hai sing ma koi ne ne ba chane ui ba chahi tare kuda ji ana ma ko da khon su ko man pusle da kasi pe na pa saka sana mich pang bata di tum ye ko ye ho ko do be sa su sin hawun ko ko do be sa sin ne kan fin de ne de ya ase asi nung na ko gi de ko da su se de ne ne ngi di ko to ai so da thamini hai da ni product cha ni da kasi ko ko wa ye tum gi sa su de ma tani hai da si ma da tanjani ne de Nagaland da haujathariba 3rd Northeast Olympic 2024 da belt wrestling masanagi referee oinabagi damak All India Traditional Belt Wrestling Federation na takhil changbam Risikanta Sharma bu khalakpada All Manipur Traditional Belt Wrestling Association gi maikidagi thagat perform dorakli maraki pau pijaba matang asida losinjari miding tabiri singbu kurumjari